नुपीसिंग क्वालिटी लेना मही मसिंग तमहनगदबनी हाइना मणिपुर के गवर्नर डॉक्टर नजमा हेपतुल्लाना फोंदोखरे। स्टेट असदा खुंदामिनरिबा फुरुपसिंगी मरक्ता मांगख्रबा थाजनबा मियोबिगी मिनुंगसिगा लोइनना हंजिलहदनबा होनरगनी हाइना चीफ मिनिस्टर एन बिरेना फोंदोखरे। अमदी नेरोका फुटबॉल क्लब संगाकफमना MTF सिलेम खोंगबा माइथिबा पीदुना तरेसुबा शहीद मनोरंजन मेमोरियल फुटबॉल टूर्नामेंट के चैंपियन ओइख्रे। खुरुमजरी आइस तबगी पाव मियंग ताइबिरिबा सिंह तराम नोकचरी मापुंगबा पाव सदोन पिजरी। नुपी सिंह क्वालिटी लेना माही मसिंग तमहनगदबनी हाइना मणिपुर के गवर्नर डॉक्टर नजमा हेपतुल्ला फोंदोखरे। अफमसी पिलिबा अंगांग सिंह मरुओइना नुपी मसा सिंह सोइदना माही मसिंग तमहनगदबनी हाइबा पाउजेल पुबा लेबा कुनगा मरी सत्कदबा कार रैली मणिपुर दगी म्यांमार तमना खोंगसान खिगदबा खोंगचत की लमथाबगी थोरमदा फोंदोखिबनी। रोटरी क्लब ऑफ इम्फाल अमदी रोटरी क्लब ऑफ पोलो सिटी इम्फाल सिंधुना होटल इम्फाल पांगथोकिबा थोरम मदुदा कार रैली अदुदा सरुक यारकिबी नुपी अहम यावना मणिपुर के सकनायरबी बॉक्सर MC मेरीकॉम ओलंपियन बोम्बेला फिल्म एक्ट्रेस तंथोई अमसुंग मणिपुर की इंटरनेशनल पोलो प्लेयर असेम रोमावतीदा गवर्नर खुदोपोत क्या पीकी। गवर्नर नजमा हेपतुल्लाना हाइकिबदा नुपी सुंगबा फबा मही मसिंग तमहनबा यामना मथौ ताई भारत सरकारनसु पिकलिबा नुपी मसा सिंग स्कीम क्या सेमली कार रैली असिदा सरुक यारकिबी नुपी अहम मखोय असिगी थौना थागतनिंगाई ओइ हाइना फोंदोखि। Own history which is great. It's thousands of years old, and we should remember that, and proudly. And I asked these three ladies when they travel to 24 countries, they should be able to say proudly that we are Indian, and we are happy to be Indian, and we are proud to carry forward the legacy of the ancient people. Manipur is also part of a ancient culture. There are so many memories people must be having. There may be many tales of this place. खोंगसत असिना मोरे यौबदा तमिल संगम मोरे अमदी चैम्बर ऑफ कॉमर्स मोरे के प्रेसिडेंट B शेखर लुसिंग बकांगबु अमना मोरे वार्ड नंबर 2 दा लेबा श्री अंगला परमेश्वर श्री मुनीश्वर लाइसंग द ओकी मोरे गेट नंबर 2 फ्रेंडशिप गेट फाव थिंदोक्तुना म्यांमार की दमक खोंगसान की। स्टेट असिदा खुंदामिनरिबा फुरुपसिंगी मरक्ता मांगख्रबा थाजनबा मियोबिगी मिनुंगसिगा लोइना हंजिन हननबा होनरगनी सिंग अमसुंग तम लापथोकनरिबसि तासिनदनबा चिंगदलु हाइबा महाकी स्लोगानी हाइना चीफ मिनिस्टर नोंथोनबम बिरेना फोंदोखरे। अफमसिंगरांग हिल्स जर्नलिस्ट यूनियन की मेंबर्स सिंगा चीफ मिनिस्टर ऑफिस चैम्बर द उनबदा माना फोंदोखिबनी। स्टेट असिदा लेमिनरिबा फुरुपसिंगी मरक्ता खेनबा क्यामरुम लेरबसु अखोय अमतनी मसिदा फुरुपसिंग अमता ओइना ओहिननबा होनबदा मीडिया के असौब थौदांग लई माकी गवर्नमेंट असि मनुंग मपान फाउना उबा लेंगाक अमा ओइगनी हाइना थाजबा पीबगा लोइना अखोय मसेल की मरक्ता थाजनबा हंजिननबा होनबदा जर्नलिस्ट यूनियन की मेंबर्स सिंगा सजेशन पीबियु हाइकी। ट्राइबल डेवलपमेंट अमसुंग हिल्स डिपार्टमेंट की मखादा पीरिबा स्कीम सिंग बेनिफिशियरी सिंग द सोइदना यौहनगनी डिस्ट्रिक्ट हेडक्वार्टर सिंग द मरी लेनबा मिनिस्टर के लोइना मिनिस्टर मसामक यावना बेनिफिशियरी यंथोकनबा थौरांग तौरी। मणिपुर हिल्स जर्नलिस्ट की मेंबर्स सिंगना पिसलकपा मेमोरेंडम की मतंगदा पल्लदुना चुराचांपुरदा लेबा प्रेस क्लब की बिल्डिंग समजिननबगी मतंगदा PWD की चीफ इंजीनियर दा थबक लौखटनबा खंगनख्रे। इम्फाल यूनियन की क्लब अमा लेहननबगी लम की मतंगदा लम अदु हाना थिदोकनबा यूनियन दा खंगनकी। हेडक्वार्टर खुदिमक्ता प्रेस क्लब लिंगनबगी मतंगदासु डिस्ट्रिक्ट एडमिनिस्ट्रेशन दा का अमम मिनी सेक्रेटरी सिंगदा पीननबा यूनियन ना अप्रोच तौ हाइना सजेशन पीकी। नसिक उनबदुदा मणिपुर हिल्स जर्नलिस्ट यूनियन के प्रेसिडेंट सोथिंग सिमरे जनरल सेक्रेटरी S नेमखालुन IPR की डायरेक्टर मेघचंद्र कोंगबम सुसर याकी। स्टेट असिदा पब्लिक ट्रांसपोर्ट सिस्टम हिंगनहनना बंगरांग फम की स्टेट कैबिनेट मिफमना इन प्रिंसिपल ओइना यानखरे। पब्लिक ट्रांसपोर्ट सिस्टम असि मतौ करमना हिंगनहनगदगे हाबिगी मतंगदा मसगी मोंग मतौ जदुदी मथंगी कैबिनेट की मिफमदा कुपथना खनगनी हाइकी। चीफ मिनिस्टर बिरेना से लौदुना चीफ मिनिस्टर ऑफिस की कैबिनेट रूम द पांगथोकपा मिफम अदुगी मतंगदा गवर्नमेंट की वांगा TS विश्वजितना संजेन थोंगदा लेबा महाकी क्वार्टर द पांगथोकपा पावगी मिफम अमदा
Labor and Employment Department ki makhada Manipur State Development Mission packet na basu cabinet na warep lore tongan ba department sing na thabak tagi potha khraba employee sing engagement tawriba sing ki matang da cabinet na yengsin ba loina na eligible oiba junior officer sing leitaba technical post khara natana thabak tagi potha raba employee amuhna engage tawba lep na basu warep lore Amarom Manipur Bhavan New Delhi ki assistant liaison officer ama thamna ba yanare masagi matakta Manipur Bhavan khudimaki deputy resident commissioner amam thana basu cabinet na yaba piri haina bisoj na makha taki chap manaba balancing development da purakpa aduga khoi wa lahoriba punamaksi ekoina kamai tawduna ekoina development ji reach out to hongadage habigi wakhal galona khoi government singa si positive oiba thinking galona pakalakpa asi ekoi soina mgi dama prajada ekoi soina deliver tawgani aduba ekoina nauna hekta tha amani ge manungda ekoina achievement ama ulu haibadudi ekoina अखोइना हुजि फाउददि ngamdabasi अखोइ मरुइना याम कन्ना होनरि अदुगा अखोइगी लैरिबा प्रजा सिंगनासु अखोइ गवर्नमेंट जी अखोइगी थाजबिदना अखोइदा चौबा मैंडेट अमा पिबिबगा लोइना अखोइना गवर्नमेंट सेमबा फंगिबसी अखोइ प्रजा बो अखोइ नाहोनना अमुका हन्ना अखोइ थागत फुनुजबा लोइना प्रजादा अखोइगी पामिबा निंगिबा अखोइ पुनमक्सी अखोइ सैटिस्फाइड ओननबा अखोइ गवर्नमेंट जिना चप चाना स्टैंड लौरगा चप मानबा खोंफमदा लैरि Malem sida ozagi sinpham asidagi henba toba sinpham ama leite haina education minister TS Radhesam na phongdokre Federation of Government College Teachers Association Manipur amadi DM College of Arts na nauna education minister oiraba Radhesam amasung education yugi parliamentary secretary ke Robindro bu okpagi thorom da wafam asi phongdokibani DM College of Arts ta pangthokiba thorom amada phegok tagi acting president M Govinda DM College of Arts ke principal Sarangajit Khundrak pam susar uyaki Parliamentary Secretary K. Robindrona, Alaman Singnawana Tan Basanpam Kaya, Lamdomasaki education system, Patavati Mapanda, Yamla Basanpam Kaya Chutli. Masiko Anamastera education, Pipam Pagan Ba Tangai Pade Haiki. Education Minister Radhesamna, Kunayasubu, Papa Maikeda, Mamai Chumlibasi, Oza Singni, Maramasina, Oza Singi Pipam Pagan and Bagaloina, Mayu Singi Pipam Supagan and Batangai Pade, Papa Kunai, Amadi, Papa Mioi, Putokli Basi Oza Singni, Maramaduna, Secretary C, Pagan and Abahona Yabahona Haki. Maut Minister TS Radhesam TS Sam Kumarna Thamagi Manungda Impal City Manungda Amot Akai da Natana Sazet Ama Pawba Tahawi Hakiba Wapam Tabak to Ontok Oina Impal City Manungda Ladiba Amot Pakia Singdopaki Chataduna Lakli Andro Kendrigi Manungda Liba Youth Front Andro Kobulup Asi Tomi Kayana Numidang Athing Pawbalam to Sengbagi Tabak Chatakre Nungtilgi Matamda Imake Tel Temporary Market Yauna Kuraman Bazar Gi Dukan Kayadagi Putorokpa Amot Akai Sing Tomi Sin Makoina, Luna na Tamna Bakano Honaki. Makoki Tabakasida Impal Municipal Corporation Namadi City Police Station Security Kayana Mating Pangli, IMC Makadagi, loudspeaker Sisinaduna Bazar Manunda Mapam Sadana Pataba Port Hundokpat Tingana Honaki, Youth Pran Androgi Tomishina, City Nana Honori Basigi Tongasida, Lambida Salamba Miam Namakubu, Tagat Wahikia Tamki. Youth Pran Androgi General Secretary Putem Surdesna. Katokpa Amagaluina na Impal Luna na Tamnan Mahonariba si Tha Amasum na Pangtokani, Andro Kendrigi Emirasu Oediba Mahutki Minister TS Sam Kumana, Miam the Tamkiba Tazaba Adu Mai Panganaba Pran Asigi Maketgi Pangbayaba Mating Pangmani, Tabakasi Pangtok the Sakara Madikanagumba Amatadagi Kuchumal Lobalite. Mana Makatana, Katelas de la Rulitic Toriba Musingna Amadi Yum Oina Lady Bamu Singna, Patabapolam Sing Mapam Sano Hundopiu, Sakana Sumapam Saba Yenglaga, Patabapolam Sing Hundokpa. Amati Thadaba Yana about Dustbin Kaya Tambu Hike. CTC Luna Hanse having a Pantam Wakalonda, Youth Front and Pro, Wi Fi, Kanaba, Pedicusina, Bakasavani, Tavasi, Appointment Queen, Habiti, 30 days, Tam Sumna, Impan Sars in Lubana, Vegetamuka, Pohona Zagani, Lubana and Mahabasi, a Youth Front, Dita Loga. Imhan City Nahamanga with the Winna Manipur, Pudima, the Maruina, Imhan City, the Labiriba, Imaipan Pampiba, Mayama Mating Pambiriga, Hena Lubanaba, Manipugi Mayo, Imhan City, and say, I have seen. Manipur Institute of Technology Tael Patki MIT Weakness Hodokre Hopiki Thoromga Mari Lenana MIT Civil Engineering Assistant Professor K Ramabhana Haikibada MIT ki calendar program gi manung sanna Mahirui Singbu friendly academic atmosphere ama ohen bagaloina
खनगtlaba mahirosingbo amuk makha tawa competition da yahonduna mai pak papurak pangamna ba khongthang ona paket pathoromni haiki elementary oza singi oiba numit marini gi continuing comprehensive evaluation CCE gi workshop ama ngasidagi DM college campus ta leiba eduset hall da hokre SERT Lampel gi examination of evaluation unit na sinduna pangto pathorom maduda Imphal college gi Impal East ki manung da leiba elementary oza humudra rom na saruk yaki saurana resource person ohum lomna workshop asida tongan mahiram da wa ngangani numit marini gi workshop asigi matang da SERT gi OSD Y Nandini na phongdorakpada Bharata RTE lakpagi loinana mipum kudimak larik hayanana ba pandam da oza sing akhanaba workshop asi pangthokpani workshop asida oza sing na mahiroi sing mahi tambi bada hena aphaba baong da takpada mateng oinana bani haiki Maliam damata ngairaba landom sigi nupi kaithel ge saktam ngakna ba amadi Swachh Bharat mission gi makhada bazar luna na thamnana bagi government na nauna lokul aliba thabak thorom sing asida kanagumba amatana ayapan pibiganu haina mahut ke minister TS Sam Kumar na phongdokre ngasi maha ki kwata da pangthopa paw gi mifam amada street vendor gi wafam asi government na thausilam gi makhada makho gi sumafam pina na honari masida matam khradi khamin na kisi hauzik sengma sagaliba ima kaithel thani gi manungdo losilagani voluntary youth mayam ama hauzik ima kaithel da leiribasi hayeng dagi lehelaroi amadi pot leiba lakpa natana nupi kaithel da hayeng dagi nupa amatana pot yonba yararoi sa yonba phawba changhalaroi haki ima khara ngasigi Facebook da thaglab ganda koi nupi ngate kaithel sida koi gi keno tawduna haiba mapan thokpa nungaite haiba koi nupa koi naha mayam leiba do haiba do ai hayeng mak madu ima sing ai hai mi sing loi lokthokani aduga maruina Imphal gi kaithel manong sida koi pot leiba lakpa natana nupa am phau sangba yadabagi koi pot yonba yadaba pot thangjinba yadaba adi cha yonba yadabagi do koi ima gi saktam singa no phonabada koi gi manung da latin panari ba ima sing panari ba toilet panari ba washroom panari sing koi nupi ngatana koi sintok na bagi pandama ma da koi kari legi adu yin thalaga koi kathem phami ima myam tana jaraga adagi municipal tana jar tana jaraga koi madu punna ima sin haiba pam khode mo koi phangna ba honagani Nonghek subagi sing thumbagi awaba mayok nariba nauriya pakhang lakpa kendra gi manung sanba homar irom lekai gi miyamda kendra sida haukiba mikhalde mirep okiba Dr. S Manautona sana thakna ba polom kiya yenthokre punna yumnak samaga marifudra romda mating pangkiba thoromaduda isaw gi awaba nanglaba se examini na phongdorakpada pungkhara nong chubada irom lekai sing thumjinduna awaba mayok naduna lakli mamang da miyam gi mihut okiba singna ising thumgi awaba kokna ba pambai ngasi phawba puthokpa leitri ngasi awaba taraba miyam da Dr. S Manautona mateng pangbirakpa nungaiba phawi haiki nong namaram oraga tael gram panchayat ki manung sanba el khongbal primary health center yauna singangum lerak masnam lerak paunam lerak na singbale kai kya ising thumjile ising sawma pham sing tael gram panchayat ki pradhan kangjam somolotana lusing dona yengsingkhre somolotana phungdorokpada tael koirub lakondagi isingna akoibigi khunja sing ising isauna hanbani lakol sidagi ising singthokna ba pambai puthokpaga loina awaba tarba singbo mateng pangbiu haiki Khurai Kendra ki mafam ayamada ising thumjilba se kokna ba Khurai Kendra Development Committee asoba iram khonglam sing sengdokpa hokre Home ki Parliamentary Secretary L Susindru gi miyang makhada kongpal kongkham lekai amasung Imphal East SP gi office mamang gi drain sengdoktuna kongbaturel yona ising si thaba hokre Committee asigi wangangloi konsam dilipna ngasi sengdoliba drain sing asi matam kuinadagi phumjinduna leramba ngaktani masi sengdokpadagi makhulamba ising sing sauna si thaba ngamle haiki Thariba Khurai Development Committee na sinjalangjeba sigumba thaba sida Khurai Kendra da leiba praja bai khudimakna mapung phana mateng pangbiduna sigumla bai singi chauga awana tarba singa sibu phana na bona bada adomadomangi angam mateng pangbiyo Handaki nolin lusina Imphal East ki manung channa faidi lamboi khul uyum mamang lekai nongsumna singmada mahi marong sing amangata thokpadagi lomi sing wanare Tarbuz khongtumna singba thaba lofam sing ising thumjan badagi patpa hore Khamelok Turial gi maril ningtham thagi matamda thingatlaga nongju thada thadokpagi tangai phadaba lai dam yadabana maram oiduna khunja singna leibakna pali thonduna ising thingbana matam sana thadok hogdabadagi dam gi mathak thangbada ising saure masina khunja masal saunari haina ward member sanayama ko bamana phongdurkli Laupari Samri Mukta Kanaba Pirambadu, Sahini Pumu, Koi Kanaba Pangana Lady Basi, Kogi Anova Sarkala Ibasina,
अथुब मतमदा दाम असिबु येंजनबिदुना दाम असि अखोई अमुक हन्ना साबिदुना अखोई मतमगा चानब मोंगदा अखोई प्रजासिंग असिदा कानब फंगनबदु अखोइना पामजै अदुना अखोई अनौब सरकारसिना दाम असिबु अथुब मतमदा थबक ओइना ओंथोकपिदुना दाम असि साबियु हाइना तामो महिंद्रोना मतुंगदा अखोई सिगुंबा दाम असि थबक ओइना ओंथोकनबा सरकार असिदा कन्ना तक्सनदुना थबक ओंथोकपियु सिनी अखोई प्रजागी साइतगी हाजरिबि Hatami Thongda leba Public Hospital and Research Institute ki tara mangarak subong po kumungasi institute asida pangthokre. Thoramadu da hospital asigi chairman MD Azad Khan, Dr. KSS Kala, Zenims ki Dr. KS Mem Tombi Devi, Manipur Muslim Welfare Organization ki advisor MD Abdul Khalik Yauki. Kumon Thoronga Mari Lenana, Zenims ka kusam naraga nomagi oba blood donation awareness campaign ama pangthoki loina na miyoy tara ga mga rom na idan tawki. Thoramadu da hospital adugi chairman Azad Khana hospital asna Manipur gi miyam gi awaba tarba matam na ngamba mateng pangkhigani haiki. Lisingani taraga mga da pangthokiba lisingani taraga mga da thokiba isingi sauna awaba nang kiba sal district ki imung da pifam thokpa tengbang sayol amagi manung da pithok trabadi matam kaktaba ban blockade yauna akan ba khongjang biksilagani hari Zafu bazar da leba Indo stadium da pangthokiba pau gi mifam amada Flood Victims Demand Committee Chandil ke convener BD Bethana mamang segi Januari mangada India government na isauna awaba nang halaba imung singi damaksta state government ta thadar ki lupa karor humpu gani pan hen bagi senpham ngasi phauba awana nang labasing da suna phanghandri district asigi isauna son ki ba imung lising amaga sani kun ga manga gi manung da imung chatruk lomdi lupa lising kuntra mateng phangkhre or pasing ngasi phauba phangdan leiri BJP na lusing bano government asina awaba nang laba miyam gi bipam thokpa senpham atuba matam da pitok piu hari ani ga kumanga ase yum mang bagi da paisa pi bani first payment da 30,000 pi bani final bill da 45,000 pi bi gi dori bani victims mayam na block ki Sandil block Kingjoy Sapikarong Tenupal More Machi amadi makhoi samam naraga lei Mr. Birengi Ministry asina akhoi thajai akhoi sap manan akhoi singmi tammi yengbiu michang mikhai tawbigenu mam Impal West Police Commando na ZUF ke pesa khoba miyo ema phare police ki pauna phagalaba miyo sigi maming Johnson Kamai sei kunthram doi apokpa asui Kamai kawi hari khopum gi naw kawlong part 2 dagi haujukna nan game village zone 3 da laibani hari pau gi marakta na brem talobinas Classic Hospitality Training Institute na offer tawzari free 3 months course 1 month theory and 2 months internship at Classic Group of Hotels for minorities and OBC candidates only. Course sing the level 1 certificate in front office operations, level 1 certificate in food and beverage service operations, level 1 certificate in housekeeping operations. Lagliba April tara tareti class hauzagani akak nabasit masing ni khudong jab asilaw bihaw akopa marol gidamal Classic Hospitality Training Institute Babina Diagnostics Building 3rd floor Rims Rota contact to view. Combined tutorials for CBSE admission open. Class 9, 10, 11 and 12. CBSE 6-month regular foundation course. Class starting from 6 April. Class 11 CBSE 3 months foundation course. Class starting from 10 April. Vacation course for Navodaya, Sainik and outsiders. Class 9, 10, 12. For details contact Combined Tutorial Office, Sagolban, Moirang Larak Machin, Bus Parking Info. Bread from Likla Bakery. Oza Pain Relief Ointment Khwang naba, kok chikpa, tang chikpa, phu naba na singbada sinaba yarba, lipsap group na puthok saba Oza. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Break matung namu kana taram noksari hozo makata bapu pujari
Zelang Rong Sing Administrative Unit amagi makhada thambinanaba India government thamgiba wafam yarabadi wari sanaduna tung koiba wariusin puraknanaba sem sari nampu Zelang Rongi issue loshinanaba honaraklabadi shirabasu sangjaroi haina Zelang Rong United Front ZUF ki nauna khalaba chairman Jan Chui Kamina Paumising da phongdokre Tamilong district ki mafam amada paumising ga unaba amada party asige commander in chief orambadagi chai ani ki oina chairman ki pham pairaba Jan Chui na wafam asi phongdokibani Party asige Central Executive Council amasung Military Council ki mifam amana e ramloibuna General Secretary oina thawpuna na bakhalle hari Janchui Kamina makhatana Jalerong Probasi Manipur Nagaland amasung Assam ki pham singda namna khundari adubu state ahum masida phurup asibu mapu pandabagum na tawning tonungba torokpadagi ahlaman singna thamlamba lamang dana nabalup asi thorakpani Assam ki North Kasar Hilda khundari bu singbu Dimasa singna kudum chanan mohonarakpa Nagaland na sema singna Jalangrong namsinna mohonarakpa Manipur dana Probasigi lambu jiribam amasung Kangpopi district ki mingda lam khopsilapna singba thorakpadagi lup asi thorakpani lupasina Bharatagi tokhai tananaba changsinba khongjang natte India manungda phurup asigi tokhaiba state ama sembinanaba se thakhrabani se kayarak thakhrabasu pakhum laktri India government India semada haipo jadonang amasung Rani Gandhi liuna laukiba thodang khangbirabadi lupasina thamlibu wafam ase ikai khumnarakani haina thajai lupasina kanagumba lup amatagi mayukta thabak tawba leite haiki Jilengrong si karamba matam lagi palakpa community oibano mapa mapusing na kari tawramba jati amano haibasi aina explain tawdrabasu aina fully explain tawdrabasu mayamna loina khangabani aduna asiguma mayam si Jilengrong ki peoples na pamli bapot adu karino haibasi Assam government oishnu Nagaland ki government oishnu Manipur government oishnu asi khangbi pham thoi mini Tamini haina aikoi gi marakta gap leiriba mayam sidi aikoi muthatna bagi damakta aikoi mayam part lausi aduga Assam da leiriba Nagaland da leiriba natraga Manipur da leiriba ichin inaw sing marup mapang sing underground groups mayam leiri civil organizations mayam leiri asigi mafam sida aina tamjaning badi aikoi mayam wakhan manaba ga loina na aikoi gi marakta haukiba matamda aikoi gi marakta differences kayam leiriba mayam du muthatna bagi damakta manghallaga anauba lambi ama semaka aikoi platform amada as a citizenship of India aikoi wakhan manaraga thabak sugadabane RIMS ki officiating director oina RK Dinesh IS nang asidagi thawpuba hokre mahak putram opki thorom ama institute asigi mini auditorium da pangthokre thorom aduda medical superintendent professor CS Arun Kumar chief account officer deputy director amasung faculty members sing saruyaki RIMS ke faculty members sing galona thabak tawba phangbi khudong sab ama pirakpada RK Dinesh na nungai phawi haiki Sajubugi nongma panba numittagi hauraga numit 10 ni supna pangthokpa Basanti Pujagi thorumgi manung chanba Sandhi Puja thorom hiang thang lairembi salienda pangthokre Basanti Puja asigi sajubugi nipani panba ngasi numit asida pangthokpa bor numit haina su khangnaba numit asida miyam lai khurumba laknaki hiang thang lairembi development sabha committee ke joint secretary Morang Them Jugindrona ngasi pangtholiba Sandhi Puja asina leba asibu ing tappa nungai yai phaba sahonga hongna nabagi damakta pangthokpani haiki haijaningbadi koina hujik tawjariba puja ase leibak miyamgi yamna Shanti oina ingna tapna leibak se si panana bedamakta puja tawjabani ada puja asigi maruiba pandamdi koji achumbana matam punamakta joy oi haibase asi mayam phamda ina thamjage Sanura microphone Manipur ki tararak subompo kumon thorom palace compound lebalam yan masal pangthokre thorom du Manipur Sarkar ke chief secretary Onoba Kishore Manipur State Commission for Women ke ex chairperson Dr. Sheikh Zamini Nabat Manipur Regional Office ke General Manager S. Srivastava SITBI ke Deputy General Manager Sanjit Gupta Manipur Rural Bank ke Chairman Dr. Prasanna Kumar Bala Madi Chandra microphone ke chairperson Naurem Harimatina Daiza Phamduna Saruyaki Chandra microphone Manipur na haudokiba matamdagi ngasi phawba chaminariba branch kya gi members na samba khudol pot piki microphone sigi founder PK Khumana Chandra microphone RBI ge guideline gi matungina api basanpham semilonda khudong chadraba miyo singda api interest da loan piduna lakli masina lamdam masige semilon phagat hanbada mating pangli microphone asina makhata na miyam gi seba tawkhigani haki Manipur Police Constable lona nabigi damakta mamang sayida pangthokiba parikha Laliba April ki tang ta phawgi manung da haidok tarabadi akan ba khongjang changsilagani haina Joint Action Committee of Manipur Police Constable
male civil Baibabosi completed 2016 gi General Secretary Thinguzam Kiran Metena Pomishing the Pongokre. Manipur Press Cup the Pangtoki Paugi Pam Aduda Mahana Makatana. Constable Lona Pangtoki was saying Adugi Matang, the home Parliamentary Secretary El Susindroga Unudana Kupna Kanakiva Laikre, Mani Progressive Minister the Aiba Cherol Amapishil Lagani, Sakarashina Saru Yakiba candidate Singi Kanbiduna Atuba the saying Haidupiu, saying Adu the Saru Yakiba candidate Sing Matam letting at the Magi, Hinganabilam Bisar Pedo Kutong San and Magidamakta Matam da Mangtukuba Changing Haidupiu Haiki. Parliamentary proceeding ki matang dono humnigi orientation program ama saru yaruna naba speaker Y Kemsan lusing ba MLA taraga mathoing si delegate mukti impal thadokre Lok Sabha secretary ta pangthok kadaba program asigi matang danga si impal thadok tringai speaker ki chamber da pangthok pa pau gi mifam amada secretary ramanina assembly secretary na speaker gi miyang makhada Lok Sabha secretary ta kanna haijabadagi nauna karak laba MLA singi orientation program asi April gi manga dagina tariat phawba Bureau of Parliamentary Studies and the training da pangthok kadabani Training as the Assembly Secretariat official Mangasu Yagani Haki. Speaker Y Kemsana, Maming Labour Parliamentarian, Senior whatever parliamentary official expert Singna. Saru Yagadaba program as the MLA Singda Kanaba Pirgani Haki. Leader Lady MLA Kun Aisayon Kun Matoi, BJP, INC, NPF, NPP, AICC, Amadi Independent G. MLA, Luinana, Joint Secretary and the Secretary, Translator Yauna, MLA Kunmatoyama, Yauna Duga, Official Manga Yauna, Kanogi, Orientation Program, Yauna Vidam Utagasi, Pung Andiga Military Fighter in Paltago Lagani. April 3 BDF Singna Mathola Piki Kongjang Horagani Hari. Mikal ke Korab Kandak Laikiba, BDF Singi demand, Mikal Matunda, Soidana Kanagani Hana Government Piki Tazabanga Sipawa Tabuna Pang Torak Tabati Kujangasi, Sanction of Lobani Hari. Quantozum Kendrick Manunsan Leba, Top Kavi Sahi Amada, Ni Homelak Ising, Shauna, Sola Pump Singda, Handaksu, Ishau Tropa Yabagi, Mi Pipe Lady Harry. To really Mewa Kalakpama de Lambising is Tumzalak Patagi, Kulgina Hasingna, Ising Tumdanaba. Daunambal Singh Tingat Pahokre, Marie Lenaba Authority na, Asan Mamiang Amagi Makata Tabak Packet Pidrabadi, Chay Chupa Ishau Awaba Mayok Nabayabagi Pibam the Lady Harry. Porompar Water Treatment Plan, Iril Turianda, Kinba, Pam Ishing Imai Helakpatigi Hokiba April Anidigi Salabi Yadre, Hengelali by Imai Asina, Pam Kinba Yabagi Tak Pauba, 100 Pauba Porompar Water Supply na Konbo Pump Singda Matam Kragi Oina Ising Pibangam Kiro Hana, Executive Engineer Gicherula Kangalakli. Hokibatang Anida Hata Inta Kolada, Laiba Ibesana Kobinupi Amabu, Zakir Koba Mio Amana Pubiri Hana Media, the Pondoli Wapam Yupam Yaudubni Hana. Fazilatun Kobi Amana Sangdorli. Nasi Hata the Pangto Papau Gimi Pam Amada Mahakpu Namduna Paraga, Nika Solabagi Matunda, MD Liakat Kiyumda, Imung Manungi Mio Amata Tataruk Paupa Paudo Nadana, Pau Paudo Nadana, Labadagi Mute Miniature Pati Masana Tumina Gentoropani, Masamasagi Mara Losinduna, Atopa Mio Damaral Susan Nabasingi, Matakta Maran, Marina Neba Musing na Action Lokot Piuhana, Mahakna Apil Torkli. Mask Nganipanda Singapore da Puduna Salam Gata Pinupi Masama Tulhel Airport gi Anti-Human Trafficking Unit na CID ga loina kan mangam le hangasi media da phongdol ki bawapam nupi masa si apokpa khezamang tawthang na yakidre ngasi kampok da pangtupa pawgi mifam amada khezamang tawthang na makhatana hakibada mahaki masanupi trafficking case ka mari lenade mahaki masanupi da siriba maralosi aranba yumpham yaudobani mahaki masanupi asi Singapore da leba masiya thokpa Tomigi Manakta Imung Manuna Prep Lower Tabani. Ezeni Hariba Tracy Kibzen Hanna Kangbalate, Masanupi Tokpa Tomina, Ticket Pina Kangalak Padagi Airport Tengnaba Kaktani. Tomia si Singapore da Sahimanga Taruk Laiduna Imungi Yamna Naknabamari Mata Oribani, Magna Impala Tolambamatamda, Masanupi Singapore da Junaba Tabakama Tibiduna, Imung Munungi Awabasi Karamake Pagana Hakibani, Marina Authority Mahaki Masanupi was shelter home the Gatumatam that Hado Piduna among Manunga Sinabu, Dressik Gengi Matata Paliba Kesing Kudak Handopi Haki. District Administration Kangpopina
Digi Dhangi matangda nomigi oba seminar ama DC Complex Kangpokpida pangthokre. Thromaduda DC Tiranjit, Additional DC Ais Balkrishna, SDC Headquarter Kaigoblan Kipgen District Level Officer amasung Kangpokpi District laiba bank singi manager sing sarwyaki DC Tiranjit na digital transaction gi kuthangda cashless economy ama lehen magaloina senja thumja leitaba district ama oinanabagi digital revolution ama puraknaba seminar asi pangthokpani hagi. Police ki mafam khara da sing thumjan badagi relief camp hangduna awang Kongpal Maluti Primary School Khurai Sajol Lekai amari Jamia Misbahul Ulam Khabai Soida changjapam logduna leiriba singda District Health Society Police ki Mission Director Dr. Kesh Indranalu singba Rapid Action Team amana koina chatuna medical checkup pangtokre ana ayek yoromba singi hidat langthak singsu phanghanki. Amsu Ziribam District Committee na Sam Kre Committee asigi President Y Sanjit aduga General Secretary oina Kuman Them Tiken Maiteno Oirgani Hari. How's Ateno break amatang amukan luminous. PCM tutorials kesampat kesamlekai. A well-established tutorial classes for class 11 and 12 foundation course in physics, chemistry, biology, and maths from well-experienced and dedicated teacher. Admission open. Class commencing from 13 April 2017. Individual subject option available. For details, please contact PCM tutorials kesampat kesamlekai. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Unified Academy admission open. Class 11 and 12 foundation course. Subjects physics, chemistry, biology and mathematics. Last date of form issue and admission on 15th April 2017. Class commencing from 17th April 2017. For details, please contact Office of the Unified Academy, a premier coaching institute for medical and engineering entrance exams, Kwakatel Bazaar, Airport Road. Producing actaba, hakchak choktarba, tumba chaba yaraktaba, khong hamba nungaraktaba singidabakta, amatta ngaraba upaidi, Jolib syrup, amasun Jolib capsule bu chanmini sinabiyo. Makatawa pau pisari Ministry of Information and Broadcasting gi Film Division DIPR Manipur State Film Development Society amasung Film Society of Manipur na sinduna numit mangani chatharakiba film making workshop Manipur State Film Society gi odoriam danga siloshin khre thromadu da saknaira filmmaker Aribam Sam Sharma Manipur State Film Development Society ki Secretary Dr. K. Sushila Manipur State Film and Television Institute ki Director Nilot Pal Mazumdar Film Division ki Deputy Director General Joseph amasung Film Society Manipur ki President Oriba IPR ki Director Megachandra Kongwam Susarwyaki Aribam Sam Sharma Manipur de film puthok ki bajelising masamapan humudra ga nithoi dagi horkibani hojik sai nipuga manga mapung phare status gi mari lene basingna Manipur de film puthok ki basai nipu manga pharak beginning sing throm pangthok haning bagi apam phongdoki Manipur de film tobasing miyamna sing thanabi de adubu thawa yawbasing chen chong badagi ngasi gi thak asi yorokpani Manipur de film sakhul lakhigani haina phongdok nakhi Mas film making sing yamna tawsan naba manba tawsan nabani haiba because it is not reality this it is not reality it is something make belief system or something but but you know it won't work. The most important thing is you must be honest to yourself. You will be able to know your limitations. You have to respect those who are going, your team members. Hafiz Hatadagi MD Liakat Aligi Loinabi Kulakpam Puzadon Kobinupi Ama Zen Hospital da Laying Basakani Haiduna Yumdagi Tokyo Badingasi Pau Hanjakre Nupiasi Mamai Koidani Kuchungawi put mari in Simaga Wangi Komla Masugi Salwara Masetki Kanagumana Mapu Tangna Birabadi mobile number 841-486-2141 Natragan Manak Napa Police Station the Pau Pibi Hari Ketri Awalakai Digi Mamina Kobi Say Contratre Rom Surubini Pima Tasigi Amagi Ayuta Kuraman Bazar the Port Libasat Kibadigi Yum the Hanjalak Hari Nupiasi put Manga in Simanga Wangi
kulei kuchuni masa noi kanagumana mak pu thengnabirabadi mobile number 7005430696 natraga manak na police station na pau pi hari hojik sanabi ki paulo bisi Ahan madanga sige sanabi ki pau boyai ning thojam dagi phangbigani Tournament closed. Neroka Football Club Sangapamna MTFC Lemakongbu Maiti Papiduna Sahi Sigi Taresua Sahit Manoranjan Singh Memorial Football Tournament ki champion oikre. CRPF amadi Impal West District Football Association sinduna Kumal Lampang Main Stadium da mamang tha Mars tang kulomdoi digi team tarana saruk yaduna knockout basis ta satharkiba sahi sigi tare suba Sahid Manoranjan Singh Memorial CRPF Football Tournament Manipur gi Governor Nazma Heptulana thoram mapu oiduna ngasi losinkhre ngasi sanakiba aroiba match da semi final da walk over da final sanglakhiba Manipur gi maming lerba team Neroka Football Club Sangapamna MTFC Lemakongbu goal nipal sinoda maithiba piduna satharkiba tournament asigi champion oikhibani match asida mai pakiba Neroka Football Club Sangapam gi goal singadu Sushil Kumar na match ki kunthani thoi suba kunthra manga suba mari marifu mari suba minute goal ahum malem ngambana match ki nifutari suba mari humputara nipal suba minute goal ani sankhi atopa goal ahum maduna David Subas Johnson na match ki kunthra mapal suba marifu suba mari apiba matamgi ahapa minute amada sankhi match asida MTFC Lemakonggi sanaroi Eli Botombada center referee na unsporting behavior kidamak yellow card utkhi tournament asigi best goalkeeper gi mana phangkiba Neroka Football Club Sangapam gi Arup Devnath highest scorer gi mana phangkiba MTFC Lemakonggi sanaroi RN Gantang mai amadi first scorer of the final match gi mana phangkiba Neroka Football Club Sangapam gi Sushil Kumar da trophy gi loinana lupa lising manga tharum mapusingna khusinakhi Satharki pa tournament asida runners up takiba MTFC Lemakongda seloina lupa lising humbutra manga amadi trophy gi loinana medal khusinakhi winner oirba team Neroka Football Club Sangapamda seloina lupa lakh ama amadi trophy gi loinana medal sing khusinakhi tournament asigi loisimgi tharumgi mapu oikiba Manipur gi Governor Nazma Heptulana Bharat ki damak yengnabagi khutta thawai thakiba Sahid Manoranjan gi mathongna amadi CRPF ki thabak thorom sing tharaduna Manipur na makhal ahumda Bharata sak tagli CRPF ki jawan sing na thongna lingjen handana Bharat ki damak yengnaba mayok yagadamni haiki मुझे ये बात की खुशी है कि मणिपुर भारत में 3 चीजों के लिए बहुत मशहूर है अपने कल्चर के लिए भिन्न भिन्न प्रकार के कल्चर के लिए अलग अलग ट्राइब्स के अपने अपने डांस है म्यूजिक है वहीं हमारे प्रदेश में खेलों ने भी नाम रोशन किया है कि एक मणिपुर का नौजवान जिसको सिर्फ 1 ही साल हुआ था ट्रेनिंग का और वो नक्सलियों को के साथ लड़ता हुआ शहीद हुआ उसकी माताजी को मैं प्रणाम करती हूँ कि जिन्होंने अपने इकलौते बेटे को देश के लिए कुर्बान किया सिर्फ श्रद्धांजलि दे सकते हैं यही आज मैं आपसे कहना था और मैं उम्मीद करती हूँ कि CRPF के नौजवान इसी तरह काम करते रहेंगे पूरे देश में और आज आपने मुझे बुलाकर मुझे बहुत खुशी हुई कि मैं यहाँ आई धन्यवाद
Taramapal Super Challenge ka Battle Football Tournament ki Organizing Secretary L Surjit na wazaki simpham dagi horulabasu asengba wazagi gold sendaba mana All Manipur Veteran Football Association ka wolup ama semduna President oibasi senglaba wazagi khunagi pa pugini haikibaki matangda pairiba phammasi mahak masana pamna paikiba nate club organization singi miur singna khallaga paikibani haina wazagi simpham da matam sangna thau puraglaba NG Brazer Kumar na paumi singda phongdokre ngasi polo ground da leba All Manipur Veteran Football Association ki office da pangtokhiba paugi Mifamaduda Association Asigi Vice President L Ibotombi, General Secretary KS Ibo Pisak, Joint Secretary M Joy Chandra, and Kishore Sanamadi, Executive Member N Bobo Su Saruyaki. Mifamaduda Saruyaki ba NG Brajakumar na makatana Pongdokibada, Manipurda Veteran Football gi ihawasina Masama Upanamadi, Pibam Sana Sakulaglaba Matamasida, Yangshin Binaba Apex Budi Amasemigi Matok Tarakpadagi, All Manipur Veteran Football Association Asi, Apunba Veteran Football Club Tara Taretki Mursing the same Kibani. Ai Samatik Sadra President ki pharmacy oibining bal lerabadi oibiu resign tawjage haiki service more than I should have 40 years service. I am the longest serving principal or lecturer. I were with the Mali Manipoda. Adu sumi I matik di sai haizabati matik sarabu I want the matik saba yam lebini apogi Surjit Kauba mana I bo haizabasi I am tanase Sumongani I want the hen levi adabu I masigi matang da I si away kum to da I na masida legal defamation sa I to ga ban na de manam di kari no hai bada ID now ID hoji retire to jere I am retire I happy life am pabjai football bo promote to le jage adu matik saba le bira ga di khandiro I na taba I karita isa na readily I resign to jage adu da last time hajabadi akogi Manipur da Veteran football habasidi akoy khara promote tawni tawbasi sumna tawsi akoy na la na tawba tarkadi la kadariba Manipur na haruna sida la na sum tawgi dara aran bai ba posi pate science amasi bari Manipur da politically science bol habasi afai ko mamlak ba sigi matang dai khida hajabadi wadi Paugi Mifamadu Saruyakiba, Association Asigi General Secretary KS Ibu Bisek na Pongdokibada, Nauna Siamliba Association Asigi Ahan Bakongtang Wina, Tasigi Aroiba Seolda, Ahan Basangai Trophy Veteran Football Tournament, Kumalambak Artificial Tap Ground Namadi, Main Stadium da Pangtulagani Haiki. Veteran Football Haiba Masana Sigi Authority Oiduna, Masina, Veteran Football Bu Yangsinduna, Masibu regulate Toba, Amadi, Masibu formalized Toba, Active Football Buna. Madugi Liglam Madu that Sat Payana Bagidam Tasum Mokalgi All Manipur Veteran Football Association Asi Semzebani Aduga Masigi Ihan Han Bakongtang Wina Lagliba Pilgi Arui Basaruk Sida Sangai Trophy Ihan Hanba Ahanba Sangai Trophy Veterans Football Championship 2017 Asi Manipurgi Lairiba Team Taratare Koigi Constituent Hosu Makata was Hanabi Pauker Pizari Katakta Pangtokariba Junior National Football Championship for Dr. BC Roy Trophy da State ke Junior Team Saruk Yana Bigdamata Trial Cum Coaching Program Okta Sanori Kungamapal All Manipur Football Association Kokat Kre Kangalaba Sanros Thasi Tangnipan Gayu Punipan Tabamatamda Kumanapa Artificial Tough Ground Reward Torana Bakangalagi Guatigi LNIPE Conference the Pangtokiba Jen Bodi Mipamna is Zone Koko Federation of India Nauna Topuga Basin Kankre Manipur Amateur Koko Association General Secretary M. Modusudana Federation of Sigamuhana General Secretary Oiring Assam Giraja Prakash Barwana President Oina Kankre Hari Bihar ke Patnada Pangtokatoriba MP Burma Invitation Prize Money Unity Cup ta Yagadaba Manipur Cricket Team ke Sanroi Taraga Manga Amdi Official Ani Kankre Binoy Amadi Rohindrona Manipur Cricket Team ke Manager Amadi Coach Oigani Amanum the Saru Yagadaba Sanro Singh Amadi Official Singda Manipur Cricket Association Uniform Singyan Tokre All Manipur Football Association Sinduna Kumalapa Artificial Tough Ground Sata Kiba Kungani Pasuba Junior Boys Inter-District Football Tournament Nong Singi Pibam Patabadi Matam Kalip Druba Matunda Tasigi Tang Tarukta Tournament Asia Ruba Match Ani Shagani Hari was a Makata Sinomi Wakiba Inga Samas Nong Junu Sagi Paulos Ngasigi oikiba inga sagi pauda ICAR lampel pataki pirpa paugi matung ina ngasigi khwaidiki sakiba degree Celsius tara taruk dasmik mapal khwaidiki ingba degree Celsius tara mari dasmik ahum
nungsit yawa ising manilgi sang ayukta sada sama nungtilda sada madputarani toy oiki ngasigi nong suki bagi sang taramari dasmik taret milimeter ni pawa mo kana pizari nupising quality lina mahimasing taman gada bani haina Manipur ke Governor Dr. Nazma Haptullah na phongdokre status da khundamine riba phurup singe marakta mangkraba thajanaba mioi begi minungsiga loina na hajilhana na bhonargani haina Minister N Birena phongdokre amadi Neroka Football Club Sangak Phamna MTF Sile Makhong Maiti Piduna Tare Suba Sahit Manoranjan Memorial Football Tournament ki champion oikre. ISTV ni pizza pa matang solution sare, yeng tayo busing am